ꯃꯊꯛꯇꯗ Story Collection ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯈꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ UPF Thoubal districtꯀꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ AR na Dr. Ronaldo Laisanga Mairoisinga wari sanankhre LPG sinabagi matangda awareness camp training pangthokkhre Thoubal kaithen thong lombagi khongjang houkhre kaithem phambi singi wakhan phathabiu kaithen thong hangbiu TMC chairperson Ningomam Phaidaba award Kumam Yugeso da Piragani Hauji Khatana Pautuna Pajari Thoubal Municipal Council na Thoubal di 0 km da hangliba hangdoliba bisan mega maki shop license kakti phawa Thoubal kaithen na kolam amasung pofam amasung dukan phamliba singna TM sida makhan amategi tax thiroi Thoubal kaithen thonglondana akamba punjang changsilagani haina Thoubal kaithen phambi athak makhana ngarang lauthokibagi matungina masidagi khunjang changkinba houkhre masi anganba ayuktagi Thoubal kaithen da pofam amadi dukan phamlibasina masa masagi sintha leptuna thong hangnakidre nungthingi matamda pofam phamlibasina kaithen mamangda tholakuna wakan pham jathaki hairi Panba yabadi Thoubal kaithen phambi mathak makhana sahi asigi April kuthadagi Thoubal bazarda 0 km manunda hangdoliba bisan mega mark asi Thoubal kaithendagi kilometer 5-6 lapthokpa mafamda hangdokpikho kaithen asimaktada hangdokpa asina kaithel asida laloi itik tawriba mi kayada chawna siting pire haina demand tawna lakhibani nakal amada Thoubal kaithen ima singna Thoubal kaithen londuna wakat mifam chathabaga loinana ima singna TMC office ta thongjinuna hinglekani lauraliba phirep phongdopiu ima singna wakan phathagiduna mausaguna kaithen thong hangbiu haina TMC caretaker chairperson ke ice bisorjina arpin tawdi machi nungthin Thoubal sorok Pokchauda Laiba TMC gi anauba building da pawin pham pangtholaduna TMC gi caretaker chairperson ke ice bisojina hai TM sina Thoubal lona hangdoliba bisal mega marki shop license pikiba asi ima event singi mayokta amadi achan miran yenglaga pikiba natte kanglon gi matungina manipur municipality act singa machama pan mawda mari gi makhada shop license adu pikibani kanglon gi wangmada pikiba natte Thoubal municipal council na su pofam phambi ima event singi yenglaga shop license asigi matangda amu hanna khananabagi damak Haira authority da che thajakre madugi pakum ngaimina khisi TMC da shop license ado cancel tawbagi kakpagi hak leitabagi awaba masisu imai bensina khangbiu higher authority gi pakum adu ngaimina khisi irang sagat piganu pungning phathabiduna kaithen thingbagi khongjang ado handokpiu mausagom kaithen phamiu haina chobisosina apin tawagli Hauji Makhatana Pau Pajari United People's Fund Manipur Thoubal District Council gi sahi ani gi thau pugadabasing unabi matung ina loop asigi president Longdomba Dupasandana wasak lohan khari hairi ngasi gi wasak loriba council asigi members sing adudi president da Haubam Sadananda VP Kaisam Kumar secretary da Ningombam Thongamba Maitai assistant secretary da Lawembam Usingba Mangang Finance da Senamani Akoijam Organization Assistant Secretary Malusingba Mangang Finance da Senamani Akoijam Organization da Mainam Ananda Executive Member Uina Mujam John Ningoma Ravindrajit Saidom Rosan Kaisam Univakar Thaunawjam Raju Advisor da Sorokhaibam Mani Tingujam Bojen Thangjam Bireni Hairi Ngasidagi Thabak Paiba Haugadaba Council asigi President I Sadanandan Hai Miyangi Tholokpa Thabakchingda Angama Mateng Pangani
LPG consumer singna sakthong gas asi matau karamna sinagadage amadi khudong thibadagi karamna chechin thorang chim lokhatgadage haibagi matangda all gas care manipur state na awareness come training program ama ngasi Bishenpur district ki manung chana leiba nasau bazar da pangthokre how to use and how to take care LPG gas haiba pandamda AG manipur state na nasau GPG 1 number 3 gi 1 member Numaitem Daina Devi ki Kusam Naraga Nasau Bazar Mamang Community Hall da Pangthokiba Thoram Aduda AGC Manipur State ki Manager Sabonse Joy Prakash Maitai ne LPG gas sinaba amadi sechin thorangi matangda demonstration ga loinana miyam da sugaina takki hairi Hoji makhata na pau pajari Pauna Bazar da Chapkhat Thorang Paikhatpagi mingda miyam da awaba pibase laibak thiban loken Chapkhat Thorang Paikhatpagi mingda miyam da awaba pibase laibak thibani Pauna Bazar paring da sengwaliba drainage system asi mapung phana loisindaba amadi lambi asigi oiriba phibam asida laloi itiki thabak thorang khudima fail oihalle government na athubada miyeng changuna lambi asida chathariba thabak thoram sung loisingadabani haina sagoban AC gi hanagi MLA Dr. Khairakpam Lokena phongdokre Pauna Bazar gi lambi gi hojik oiba phibam yengsin khungchatta Dr. PIS Lokena hai smart city gi makhada Pauna Bazar da pathaliba drainage sembagi thabo asi athubada loisilakani khalamani adubu masigi ona tainabada chatharakpana miyambu khamthengna awaba mayongna handuna laloi itiki thabakta chauna kaiba pire lambi paring asida leiba amadi laloi itik tawriba miyangi awaba asi government na udabadawna leithokliba laibak thibani mahangna MLA weringe kumjali sing ani sunna nipan mapan da smart city gi mawafam laktingaidadi urban renewal mission gi makhada laloi itiki thabak tawriba kaithengi mafamsing tongan department singa tanaduna ningthina senggot sakati amadi watching thaki adubu ngasi smart city lakpadagi state asigi economic hub oiriba Pauna Bazar Thangan Bazar amadi Khwairman kaithengi mafamsing ase hena phibam chogle kaithena Chapkhat Thorang paikhatpagi mingda miyamda chauna waba mayongna hale mahangna hai Pauna Bazar amadi akoibada cheliba drain se smart city ki makhada lupa koti 35 hena thadaduna chanbani thabak asibu suriba agency sina akangnaba matamgi magi manungda thabak asi suribra haibase government na yinsinbagi mamisu ude drain chambagi mingda lambi asigi nagya ta oriba mapung marai pharaba u pambi yankhai gi mathakta yathatkre amadi u pambi kaya amana kangduna hojik leiri environment kannabagi khungthang ama oina amadi miyangi tamdana pham oinaba economy hub oiriba mafamsing asi zero garbage amadi green city ohenaba uthar chigani matung taba development paithalakpadasu sokloidaba mawongda department singa loinana thakiba u pambi sing yanthatkiba ase kanagi ayaba yauraga yanthatlibano Chapkhat Thorang paikhatpagi mingda miyamu wahanba amadi lalu itik tawbada kaiba pibase lepiro Pauna Bazar ase mapu pandabadongna leibisi mari leinaba department sina athubada miyeng changadabani Chief Minister Yumnang Khemchana su Pauna Bazar da thengnana chatuna paikhalba thabak thoramsing yingsinkiba leikre adubu thabak thoramsing asi matam chana lusimba ngamtribasi karigino mari leinaba authority na akanma miyeng changuna athuba matamda lusinaba honnabiu haina lokena makhata na phongdoragni Hoji makhata na pausandona pajari lamdang sigi yellow masana sing ase ngasigi miro singda khangan bagal loinana masana sing asi dukhatpa haibase aikoi khudimaki tangai phadraba ithau amani haina Manipur University of Culture gi Vice Chancellor Professor Paunang Gunindro na phongdokre wafam asi khondrakpang kwaglei sing thokchangda sinduna ngasi Yuremba mayai lekai da leiba Undo Lairembi Tarang Apunba Lampaka Pangthokiba Haba Manipur Seboti Kaunaba Changdam Nabagi Thoranga Mari Lainana Mahana Phongdokibani Thoram Aduga Mari Lainana Professor Paunam Gunindona Hai Lamdam Asigi
ꯌꯦꯜꯍꯧ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯅꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯤꯡꯒꯤ ꯑꯁꯤ ꯁꯥꯒꯠꯂꯛꯄꯗ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯌꯦꯜꯍꯧ ꯃꯁꯥꯟꯅꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕ, ꯃꯨꯛꯅꯥ ꯀꯥꯡꯖꯩ, ꯃꯨꯛꯅꯥ, ꯌꯨꯕꯤ ꯂꯥꯛꯄꯤ ꯑꯁꯤꯅꯆꯤꯡꯕ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯐꯤꯠ ꯑꯣꯏꯅ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯍꯟꯕ ꯈꯛ ꯅꯠꯇꯅ ꯑꯃꯗꯤ ꯁꯔꯤꯛ ꯁꯔꯥꯛ ꯍꯩꯗꯨꯅ ꯅꯨꯄꯥ ꯊꯣꯛꯅꯁꯨ ꯂꯩꯍꯟꯕ ꯉꯝꯍꯜꯂꯤ꯫ ꯌꯦꯜꯍꯧ ꯃꯁꯥꯟꯅ ꯈꯨꯗꯤꯡꯃꯛꯇ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯍꯧꯔꯛꯂꯣꯟꯅꯆꯤꯡꯕꯒꯤ ꯃꯃꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯊꯣꯏꯗꯣꯛꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯕꯣꯠꯇꯤ ꯀꯥꯎꯅꯕ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯃꯛ ꯊꯥꯡ ꯇꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯥꯖꯦꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯣꯛꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯥꯔꯦꯟꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯃꯌꯦꯡꯕꯝ ꯚꯦꯇꯣ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯏꯌꯦꯟ ꯂꯂꯣꯡꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀꯝ ꯃꯪꯂꯦꯝ ꯃꯩꯇꯩ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯑꯥꯔꯇꯤꯁꯠ ꯑꯣꯏꯔꯝꯕ ꯌꯨꯝꯅꯥꯝ ꯕꯣꯔꯣꯅ ꯄ꯭ꯔꯤꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ꯫ ꯂꯨꯋꯥꯡꯁꯥꯡꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 19ꯗ ꯏꯝꯐꯥꯜꯗꯒꯤ ꯎꯔꯤꯈꯨꯜ ꯇꯝꯅ FCIꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯂꯤꯇꯥꯜ ꯑꯃꯗꯤ TM ꯀꯁꯣꯡ ꯈꯨꯟꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯤ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯨꯋꯥꯡꯁꯥꯡꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯋꯥꯡꯁꯥꯡꯕꯝ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯊꯣꯛꯇꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯂꯝꯆꯠ ꯆꯠꯄ ꯃꯤꯁꯤꯡ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯥꯟꯃꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯍꯥꯠ ꯂꯤꯄꯨꯟ ꯆꯠꯊꯕ ꯉꯝꯍꯜꯂꯤꯕ ꯑꯁꯤꯅꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯐꯥꯎꯗꯕ ꯉꯝꯗꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯈꯨꯗꯛꯇ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯡꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯖꯔꯤꯕ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ